ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯟꯊꯥ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯤꯆꯝꯁꯤꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ GM ꯐ꯭ꯌꯨꯆꯔ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃ ꯇꯣꯝꯕꯅ ꯆꯥꯎꯕꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯒ ꯌꯨꯝ ꯄꯨꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯨꯗ꯭ꯔꯗꯤ ꯍꯤꯡꯕꯁꯤ ꯌꯥꯗꯦ ꯍꯥꯏꯅ ꯅꯣꯡꯗꯝꯕ ꯃꯥꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ꯫ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯀꯛꯄ ꯉꯝꯂꯔꯣꯏ꯫ ꯀꯗꯔ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯒ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯀꯞꯂꯛꯈꯤꯅꯤ, ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯐꯥꯎꯔꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯋꯥꯅ ꯁꯨꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯁꯤꯡꯅ ꯀꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯨ, ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯅꯨ, ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯃꯤꯀꯞ ꯊꯣꯛꯂꯨ꯫ ꯇꯣꯝꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯄꯨꯅꯤ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯕꯅ, ꯆꯥꯎꯕ, ꯅꯪ ꯊꯕꯛ ꯂꯩꯕ꯭ꯔꯣ? ꯑꯩꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯤꯔꯣ ꯉꯁꯤ? ꯑꯩ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯆꯠꯇꯧꯕ ꯂꯩꯇꯦ꯫ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯊꯕꯛ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗꯣ ꯁꯦꯝꯃꯤ ꯍꯥꯏ꯫ ꯑꯗꯣ 1.5 ꯊꯥꯅꯤꯡꯉꯦ ꯍꯥꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯇꯧꯔꯨꯁꯤꯔꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯅꯪ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯆꯠꯂꯨꯁꯦ, ꯂꯣꯏꯁꯤꯜꯂꯝꯃꯣ꯫ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯒꯦ, ꯅꯪꯁꯨ ꯂꯥꯛꯑꯣ꯫ ꯑꯩ ꯁꯣꯔꯣꯛꯇ ꯉꯥꯏꯔꯝꯃꯒꯦꯀꯣ꯫ ꯄꯨꯅꯤꯅ, ꯗꯥ, ꯉꯁꯤꯅ ꯀꯗꯥꯏꯗꯅꯣ ꯊꯕꯛ ꯆꯠꯇꯣꯏꯗꯨꯕꯣ? ꯏꯅꯦ ꯄꯤꯁꯛꯈꯣꯏꯗꯅꯤ, ꯃꯣꯏꯒꯤ ꯁꯨꯃꯥꯡꯗꯣ ꯁꯦꯝꯃꯤ꯫ ꯑꯗ 1.5 ꯊꯥꯁꯦꯅ ꯍꯥꯏꯔꯛꯄ꯫ ꯑꯣ, ꯊꯦꯡꯅꯗꯤ ꯍꯟꯕꯤꯔꯛꯀꯅꯨꯀꯣ, ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ꯫ PR ꯍꯦꯛ ꯊꯝꯈꯤꯕꯗꯒꯤ ꯊꯦꯡꯅ ꯃꯝꯅ ꯆꯠꯄꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯉꯟꯅ ꯍꯟꯕꯤꯔꯛꯅꯕ ꯇꯧꯕꯤꯔꯛꯎꯀꯣ꯫ ꯑꯣ, ꯈꯝꯕꯜ ꯆꯥꯎꯕꯤ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯀꯥꯎꯖꯗꯤꯌꯦ꯫ ꯑꯩ ꯉꯟꯅ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ꯫ ꯈꯪꯖꯔꯦ, ꯅꯪꯒꯤꯗꯤ ꯍꯜꯂꯛꯑꯦ ꯍꯥꯏꯔꯒ ꯁꯨꯡꯌꯧ ꯍꯦꯛ ꯌꯧꯔꯛꯇꯕꯗꯣ꯫ ꯏꯍꯦ, ꯈꯝꯕꯜ ꯆꯥꯎꯕꯤ, ꯑꯩ ꯉꯟꯅ ꯍꯜꯂꯛꯀꯅꯤꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯦꯍꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯇꯣꯝꯕꯒ ꯆꯥꯎꯕꯒꯁꯨ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯒꯤ ꯃꯅꯦ ꯍꯣꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯅꯦ ꯍꯣꯏꯗ ꯌꯧꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯃꯤꯁꯛ ꯑꯣꯏꯗꯕꯅꯤꯅ ꯊꯕꯛꯇꯣ ꯐꯖꯅ ꯁꯨꯔꯝꯃꯤ꯫ ꯆꯥꯎꯕꯅ, ꯏꯇꯥꯎ, ꯊꯕꯛꯁꯦ ꯉꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯁꯦ ꯍꯥꯏꯔꯣ? ꯈꯔꯕꯨꯗꯤ ꯋꯥꯠꯂꯤ ꯍꯥꯏꯕꯕꯨ ꯀꯩ ꯈꯜꯂꯤꯒꯦ? ꯑꯩ ꯍꯌꯦꯡꯁꯦ ꯊꯕꯛ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯉꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯁꯦ꯫ ꯅꯪꯕꯨ ꯀꯩ ꯈꯜꯂꯤꯒꯦ ꯏꯇꯥꯎ? ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯗꯣꯛꯇꯔꯗ ꯆꯠꯇꯧꯕ ꯂꯩꯕꯅꯤ꯫ ꯊꯕꯛꯁꯦ ꯉꯁꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯂꯣꯏꯁꯤꯜꯂꯝꯃꯁꯦ꯫ ꯑꯗꯣ ꯅꯪꯒꯤ ꯗꯣꯛꯇꯔꯗꯣ ꯅꯪꯒꯤꯗꯤ ꯃꯥꯟꯗꯦꯕꯣ꯫ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄꯒꯤ ꯃꯥꯜꯂꯤꯕꯣ꯫ ꯏꯇꯥꯎ, ꯅꯪ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯃꯕꯀꯣ, ꯆꯨꯝꯃꯦ ꯆꯨꯝꯃꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯇꯝꯕꯨ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯂꯛꯄ ꯍꯧꯔꯛꯏ꯫ ꯃꯇꯝ ꯃꯥꯕꯨ ꯈꯥꯝꯕ ꯌꯥꯔꯝꯂꯕ ꯑꯁꯣꯏꯕ ꯀꯌꯥ ꯁꯦꯝꯗꯣꯛꯂꯝꯒꯅꯤ꯫ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯁꯨꯝꯅꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯑꯗꯨꯅꯕꯨ ꯃꯇꯝꯁꯦ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯍꯟꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯇꯣꯝꯕꯒ ꯆꯥꯎꯕꯒꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯤꯁꯛꯅ, ꯇꯣꯝꯕ, ꯊꯦꯡꯉꯤꯅꯦꯍꯦ, ꯂꯣꯏꯁꯤꯜꯂꯣꯅꯦ ꯉꯁꯤꯗꯤ꯫ ꯏꯅꯦ, ꯂꯣꯏꯔꯦ, ꯊꯕꯛꯁꯨ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯍꯌꯦꯡ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕ꯫ ꯑꯗꯨꯅ ꯊꯕꯛꯁꯦ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯂꯣꯏꯁꯤꯜꯂꯝꯃꯕꯅꯤ ꯏꯅꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯄꯩꯁꯥꯅ ꯀꯌా ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯏꯅꯦꯒꯤꯕꯨ 4,000 ꯈꯛ ꯄꯤꯔꯛꯑꯣ꯫ ꯀꯌా ꯌꯥꯝꯅꯕꯨ ꯂꯧꯔꯨꯅꯤꯒꯦ? ꯍꯣꯏ ꯍꯣꯏ, ꯂꯩꯔꯝꯃꯣ ꯉꯥꯏꯍꯥꯛ, ꯏꯅꯦ ꯄꯩꯁꯥ ꯂꯧꯊꯣꯛꯎꯒꯦꯀꯣ꯫ ꯍꯣꯏ ꯏꯅꯦ꯫ ꯏꯇꯥꯎ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯝ ꯊꯥꯅꯒ ꯑꯣꯏꯕꯅꯤꯅ ꯃꯇꯝꯁꯦ ꯖꯔ ꯖꯔ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯣꯝꯕꯅ, ꯏꯇꯥꯎ, ꯄꯨꯡꯕꯨ ꯀꯌా ꯇꯥꯔꯒꯦ? ꯏꯇꯥꯎ, ꯄꯨꯡ 6 ꯇꯥꯗꯧꯕ ꯃꯤꯅꯤꯠ 30 ꯋꯥꯠꯂꯤꯌꯦ꯫ ꯑꯗꯨꯗꯤ ꯊꯦꯡꯈ꯭ꯔꯦꯅꯦ ꯏꯇꯥꯎ꯫ ꯇꯣꯝꯕ, ꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯗꯣꯛꯇꯔ ꯆꯠꯅꯤ ꯍꯥꯏꯕꯗꯨꯕꯨ ꯏꯕꯦꯝꯃꯒꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯅꯦ꯫ ꯑꯣ, ꯆꯠꯂꯨꯔꯣ꯫ ꯏꯅꯦꯁꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯆꯠꯊꯣꯛꯂꯛꯄ ꯁꯪꯗ꯭ꯔꯦ꯫ ꯌꯨꯝꯁꯦ ꯍꯦꯛ ꯁꯥꯔꯨꯕꯗꯒꯤ ꯆꯠꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯏꯅꯦꯁꯨ ꯊꯕꯛ ꯈꯔ ꯀꯣꯝꯕꯒ ꯆꯠꯊꯣꯔꯛꯀꯦꯀꯣ꯫ ꯏꯅꯦ ꯂꯩꯍꯧꯔꯦꯀꯣ ꯇꯣꯝꯕ꯫ ꯍꯣꯏ ꯏꯅꯦ꯫
ꯏꯅꯦꯅ ꯁꯪꯕ ꯀꯥꯟꯗ ꯍꯦꯛꯇ ꯆꯠꯊꯣꯛꯂꯛꯑꯣ ꯏꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯀꯣ ꯆꯥꯎꯕꯅ ꯈꯨꯝꯃꯤ ꯍꯣꯏ ꯍꯣꯏ ꯏꯅꯦ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯆꯦꯛ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯄꯨꯅꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯗꯥ ꯀꯥꯏ ꯌꯧꯔꯛꯑꯒꯦ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯅꯪꯕꯨ ꯑꯩ ꯃꯤꯠꯁꯤꯁꯨ ꯌꯥꯝꯅ ꯆꯣꯡꯉꯦꯕ ꯉꯁꯤꯗꯤ ꯑꯩ ꯍꯜꯂꯛꯏꯌꯦ ꯂꯝꯕꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯑꯩ ꯒꯥꯔꯤ ꯊꯧꯔꯤꯌꯦ ꯊꯝꯃꯣ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯍꯣꯏ ꯍꯣꯏ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯔꯛꯎꯀꯣ ꯑꯩ ꯃꯤꯠ ꯌꯥꯝꯅ ꯆꯣꯡꯉꯦꯕ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯊꯝꯃꯣ ꯀꯣꯜꯁꯦ ꯍꯣꯏ ꯆꯥꯎꯕꯅ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯑꯣꯏꯅ ꯁꯤꯜꯂꯛꯑꯦꯕ ꯌꯥꯔꯦꯀꯣ ꯅꯪꯁꯨ ꯃꯤ ꯃꯃꯤꯠ ꯆꯣꯡꯉꯦ ꯑꯗꯨꯗ ꯐꯖꯅ ꯍꯜꯂꯛꯑꯣ ꯍꯥꯏꯔꯛꯏꯕ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯍꯜꯂꯛꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯅ ꯂꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯀꯥꯎꯐꯗꯦ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯤꯅ ꯇꯧꯔꯗꯤ ꯍꯦꯛꯇ ꯇꯧꯕꯁꯨ ꯐꯠꯇꯦ ꯑꯩꯈꯣꯏꯅ ꯄꯨꯅꯤꯅ ꯃꯤꯠ ꯆꯣꯡꯉꯦ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯣꯝꯕꯒ ꯆꯥꯎꯕꯒ ꯗꯁꯥ ꯑꯃ ꯇꯥꯗꯧꯔꯦꯅ ꯁꯥꯈꯤ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯔꯤ ꯂꯝꯕꯤꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯑꯆꯠ ꯑꯋꯣꯡ ꯆꯦꯛ ꯀꯟꯅ ꯇꯧꯔꯤ ꯒꯥꯔꯤꯒꯤ ꯆꯦ ꯁꯨꯗꯕ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯕ ꯍꯦꯜꯃꯦꯠ ꯌꯥꯎꯔꯛꯇꯕ ꯇꯦꯛꯁ ꯊꯤꯍꯟꯕꯅꯆꯤꯡꯕ ꯆꯩꯅ ꯀꯜꯂꯒ ꯐꯨꯕ ꯀꯌꯥ ꯇꯧꯔꯝꯃꯤ ꯇꯣꯝꯕꯒ ꯆꯥꯎꯕꯒꯁꯨ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯈꯥꯝꯂꯝꯃꯤ ꯍꯩ ꯉꯥꯏꯈꯣ ꯅꯣꯏ ꯑꯅꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯇꯣꯝꯕꯅ ꯁꯥꯔ ꯑꯩꯈꯣꯏ ꯑꯅꯤ ꯏꯅꯦ ꯍꯣꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯅꯤ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯁꯨꯕ꯭ꯔꯣ ꯄꯨꯊꯣꯔꯛꯎ ꯁꯥꯔ ꯁꯨꯏꯌꯦ ꯄꯨꯊꯣꯔꯛꯀꯦ ꯏꯇꯥꯎ ꯑꯃꯨꯛꯇ ꯀꯨꯝꯃꯨꯁꯦ ꯒꯥꯔꯤꯁꯦ ꯐꯖꯅ ꯈꯥꯝꯃꯨꯁꯦ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ 이해 fat puthoroni 속도징지가 ꯁꯥꯔ ꯁꯤꯗ ꯂꯩꯔꯦ ꯒꯥꯔꯤꯒꯤ ꯆꯦꯗꯣ ꯀꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ ꯌꯦꯡꯒꯦ ꯅꯪꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯕ ꯇꯣꯝꯕ ꯀꯧꯋꯦ ꯁꯥꯔ ꯀꯩꯅꯣ ꯒꯥꯔꯤꯒꯤ ꯆꯦꯁꯤꯗꯗꯤ ꯄꯨꯅꯤ ꯍꯥꯏꯅ ꯂꯩꯁꯤꯗꯤ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯍꯨꯔꯥꯜꯂꯛꯏꯔꯣ ꯍꯥ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯥꯔ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯄꯨꯅꯤ ꯍꯥꯏꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯒꯥꯔꯤꯗꯣ ꯃꯥꯒꯤ ꯃꯤꯡꯗ ꯂꯧꯈꯤꯕꯅꯤ ꯅꯪꯒꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤꯅꯦꯀꯣ ꯅꯨꯄꯤ ꯃꯃꯤꯡꯗꯒ ꯂꯧꯋꯦꯕ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯇꯤ ꯀꯗꯥꯏ ꯇ꯭ꯔꯥꯐꯤꯛ ꯆꯦꯛꯅꯦꯅ ꯇꯧꯔꯤꯕ ꯑꯁꯤ ꯈꯔ ꯑꯃꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧ ꯈꯔ ꯑꯃꯅ ꯀꯗꯥꯏꯗꯒꯤ ꯇꯦꯛꯁ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯇꯧꯔꯤ ꯀꯔꯦꯝꯅꯕꯤꯔꯤ ꯂꯩꯕꯥꯛꯁꯤ ꯂꯣꯏꯔꯤ ꯍꯩꯍꯩꯗꯤ ꯂꯣꯏꯔꯤ ꯇꯣꯝꯕꯅ ꯁꯥꯔ ꯒꯥꯔꯤꯗꯣ ꯑꯍꯟꯕ ꯂꯧꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯅꯝꯕꯔ ꯄ꯭ꯂꯦꯠꯇꯤ ꯊꯦꯠꯇ꯭ꯔꯤ ꯀꯔꯤ ꯑꯩꯅ ꯈꯪꯉꯕꯅꯦꯕ ꯅꯪ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯊꯦꯠꯇꯕꯒꯤ ꯇꯦꯛꯁ ꯈꯔ ꯊꯤꯔꯝꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯣꯏ ꯑꯅꯤ ꯆꯠꯈꯤꯕ ꯌꯥꯅꯤ ꯁꯥꯔ ꯀꯩꯒꯤ ꯇꯦꯛꯁꯅꯣ ꯒꯥꯔꯤꯁꯦ ꯑꯍꯟꯕ ꯂꯧꯔꯨꯕꯒꯤꯅꯦ ꯑꯁꯤꯗ ꯀꯩꯒꯤ ꯇꯦꯛꯁ ꯊꯤꯐꯝ ꯊꯣꯛꯄꯒꯦ ꯁꯥꯔ ꯅꯪ ꯌꯥꯝꯅ ꯑꯥꯔꯒꯨꯃꯦꯟ ꯍꯩꯕ꯭ꯔꯣ ꯍꯥ ꯇꯣꯝꯕꯅ ꯋꯥ ꯈꯔ ꯈꯨꯝꯃꯨꯕꯒ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯇꯣꯝꯕꯕु ꯆꯩꯅ ꯀꯜꯂꯒ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯆꯦꯛ ꯇꯧꯔꯝꯃꯤ ꯆꯥꯎꯕꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯋꯥ ꯈꯔꯕꯨ ꯈꯨꯝꯃꯨꯔꯕ ꯆꯩ ꯆꯥꯕ ꯑꯣꯐꯤꯁꯇ ꯄꯨꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯍꯧꯅꯕꯤꯅꯤ ꯃꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯄꯗ ꯑꯁꯨꯝꯅ ꯇꯧꯑꯣꯅ ꯑꯣꯖꯥ ꯑꯃꯠꯇꯅ ꯇꯥꯛꯂꯝꯃꯣꯏ ꯆꯥꯎꯕꯅ ꯁꯥꯔ ꯑꯗꯨꯝꯅꯗꯤ ꯇꯧꯕꯤꯅꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯜꯁꯦ ꯀꯩꯅꯣ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯍꯟꯖꯔꯛꯄꯅꯤ ꯑꯩ ꯅꯣꯏꯅ ꯋꯥꯕ ꯋꯥꯗꯕ ꯑꯩ ꯈꯪꯗꯦ ꯅꯣꯏ ꯑꯅꯤꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯊꯦꯠꯇꯕꯁꯦ ꯑꯁꯤꯅꯤ ꯅꯣꯏ ꯑꯅꯤꯒꯤ ꯅꯔꯥꯜ ꯍꯥꯏꯕꯨ ꯑꯗꯨꯅ ꯑꯣꯐꯤꯁꯇ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯒꯥꯔꯤꯗ ꯀꯥꯈꯠꯄꯤꯔꯣ ꯁꯥꯔ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯕꯒꯦ ꯑꯣꯐꯤꯁꯇ ꯆꯠꯁꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏꯕꯨ ꯆꯠꯄ ꯉꯝꯃꯣꯏ ꯇꯣꯝꯕ ꯋꯥ ꯈꯔ ꯍꯥꯏꯔꯨꯕꯒ ꯇ꯭ꯔꯥꯐꯤꯛꯅ ꯆꯩꯅ ꯀꯜꯂꯒ ꯐꯨꯕꯤꯔꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕꯅꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ ꯂꯩꯕ ꯌꯥꯔꯝꯂꯕ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯋꯥꯈꯜ ꯈꯟꯊꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯋꯥꯈꯜ ꯁꯣꯏꯕ ꯑꯉꯥꯎꯕ ꯃꯤ ꯐꯥꯎꯕ ꯃꯕꯨꯛ ꯂꯥꯃꯛꯑꯕꯗꯤ ꯑꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯑꯈꯨꯟꯕꯕꯨ ꯑꯣꯏꯒꯦꯔꯥ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯏ ꯑꯗꯨꯒ ꯏꯀꯥꯏꯕꯁꯨ ꯐꯥꯎꯖꯩ ꯗ꯭ꯔꯦꯁ ꯁꯦꯒꯥꯏꯕ ꯑꯣꯏꯒꯦꯔꯥ ꯕꯣꯔꯥ ꯑꯣꯏꯒꯦꯔꯥ ꯁꯦꯠꯂꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯂꯥꯝꯃꯕꯁꯨ ꯏꯁꯥꯅ ꯁꯦꯝꯖꯔꯒ ꯆꯥꯖꯕ ꯍꯩ ꯗ꯭ꯔꯦꯁꯁꯨ ꯐꯖ ꯁꯦꯠꯂꯤ ꯑꯗꯨꯒ ꯋꯥꯈꯜ ꯑꯁꯤ ꯈꯟꯊꯕ ꯉꯝꯖꯗꯦ ꯑꯁꯤꯗꯕꯨ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯋꯥꯈꯜ ꯌꯥꯎꯔꯤꯕ꯭ꯔꯣ ꯆꯥꯎꯕꯅ ꯁꯥꯔ
ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯩ ꯑꯁꯣꯏꯕ ꯇꯧꯔꯨꯕꯒꯤꯅꯣ ꯐꯨꯕꯤꯔꯤꯕꯁꯤꯕꯣ? ꯍꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯪꯁꯨ ꯌꯥꯎꯔꯛꯀꯅꯤ ꯉꯁꯤ, ꯃꯁꯤ ꯑꯥꯔꯒꯨꯃꯦꯟ ꯌꯥꯝꯅ ꯇꯧꯏ꯫ ꯇꯣꯝꯕꯅ ꯁꯥꯔꯅ ꯉꯁꯤ ꯇꯧꯔꯤꯕ ꯗ꯭ꯌꯨꯇꯤꯁꯦ ꯅꯤꯌꯣꯝ ꯑꯃꯗꯤ ꯅꯠꯇꯦ, ꯑꯁꯤꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯁꯥꯔꯅ ꯇ꯭ꯔꯦꯅꯤꯡꯗꯁꯨ ꯌꯥꯎꯔꯛꯑꯝꯃꯣꯏ꯫ ꯁꯥꯔ, ꯃꯤꯆꯝ ꯑꯩꯈꯣꯏꯕꯨ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ? ꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯁꯥꯔ꯫ ꯔꯥꯏꯠ ꯇꯨ ꯐ꯭रीडꯝ, ꯔꯥꯏꯠ ꯇꯨ ꯁ꯭ꯄꯤꯆ, ꯔꯥꯏꯠ ꯇꯨ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯕꯗꯣ ꯀꯥꯎꯕꯤꯗꯕ ꯐꯩꯌꯦ ꯁꯥꯔ꯫ ꯁꯥꯔꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯨꯕꯤꯔꯤꯕꯁꯦ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯏꯁꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯖꯗꯧꯕꯅꯤ꯫ ꯏꯔꯥꯟꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯕꯨ ꯐꯨꯕꯤꯔꯒ ꯁꯥꯔꯗ ꯀꯔꯤ ꯇꯣꯡꯖꯕ, ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯕꯒꯦ? ꯑꯩꯈꯣꯏ ꯃꯤꯆꯝꯅ ꯁꯥꯔ ꯍꯣꯏ ꯎꯔꯒ ꯀꯤꯕ ꯐꯥꯎꯔꯤꯕ, ꯒꯥꯔꯤ ꯍꯜꯂꯒ ꯊꯧꯈꯤꯕꯒꯤ ꯃꯔꯝ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯁꯥꯔꯅ ꯈꯪꯕꯤꯕ ꯐꯩ꯫ ꯁꯥꯔꯅ ꯑꯩꯈꯣꯏꯕꯨ ꯐꯨꯔꯒ ꯁꯥꯔꯒꯤ ꯄꯦꯠ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯐꯨꯕꯤꯌꯨ, ꯆꯩꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯖꯔꯁꯤ ꯐꯥꯎꯕꯗ ꯁꯥꯔꯅ ꯐꯨꯕꯤꯕ ꯉꯝꯃꯤ, ꯇꯦꯛꯁ ꯊꯤꯔꯝꯃꯣ ꯍꯥꯏꯕꯁꯨ ꯉꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯊꯦꯠꯇꯕꯒꯤ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄꯁꯤꯗꯤ ꯍꯧꯅꯗꯦ ꯁꯥꯔ꯫ ꯑꯩꯈꯣই ꯗ꯭ꯔꯒ ꯄꯨꯔꯒ ꯂꯥꯛꯄ ꯐꯥꯕ, ꯒꯨꯂꯤ ꯄꯨꯔꯒ ꯂꯥꯛꯄ ꯐꯥꯕ ꯑꯣꯏꯔꯕꯗꯤ ꯏꯁꯥꯅ ꯏꯔꯥꯟ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯖꯔꯝꯒꯅꯤ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯁꯤ ꯃꯔꯩꯗ ꯁꯔꯨꯛ ꯄꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯡꯉꯤꯅꯦꯍꯦ ꯐꯖꯅ꯫ ꯑꯗꯨꯗꯤ ꯑꯁꯤ ꯑꯃꯨꯛ ꯆꯥꯡꯅꯨꯡꯁꯦ ꯈꯪꯕ꯭ꯔꯥ ꯅꯪ? ꯍꯦ ꯃꯤꯑꯣꯏꯕ, ꯅꯪꯁꯦ ꯀꯌꯥꯗ ꯑꯉꯛꯄ ꯐꯥꯎꯔꯤꯕ? ꯑꯔꯥꯟꯗꯕ ꯃꯤꯁꯛ ꯑꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯂꯤꯕ? ꯆꯥꯎꯕꯅ ꯁꯥꯔ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯏꯔꯥꯜꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯊꯤꯅ ꯇꯧꯕꯤꯔꯤꯕ, ꯑꯣꯠꯄꯤꯔꯤꯕ ꯑꯁꯤꯕꯣ? ꯏꯇꯥꯎ, ꯃꯣꯏꯒꯤ ꯇꯦꯛꯁ ꯄꯤꯗꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯁꯥꯔ, ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯁꯪꯒ ꯂꯩꯕ, ꯄꯋꯥꯔ ꯂꯩꯕ ꯃꯆꯥ ꯃꯁꯨꯗ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯥꯏꯅ ꯊꯥꯗꯣꯛꯂꯝꯃꯅꯤ꯫ ꯗ꯭ꯔꯒ ꯄꯨꯔꯒ ꯂꯥꯛꯑꯁꯨ, ꯒꯨꯂꯤ ꯄꯨꯔꯒ ꯂꯥꯛꯑꯁꯨ, ꯒꯥꯔꯤꯒꯤ ꯆꯦ ꯁꯨꯗ꯭ꯔꯕꯁꯨ ꯉꯁꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯅꯤ꯫ ꯃꯁꯤ ꯉꯁꯥꯏꯗꯒꯤꯅꯤ, ꯑꯥꯔꯒꯨꯃꯦꯟ ꯌꯥꯝꯅ ꯀꯜꯂꯦꯕ ꯅꯪ ꯈꯪꯒꯅꯤ, ꯅꯪ ꯑꯣꯐꯤꯁꯇ ꯆꯠꯁꯤꯜꯂꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯨꯅꯤꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯑꯆꯨꯝꯕ ꯈꯔ ꯍꯥꯏꯔꯨꯕꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯄꯨꯂꯤꯁ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈ꯭ꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯣꯜ ꯇꯧꯔꯛꯄ ꯀꯣꯜ ꯕꯦꯛ ꯄꯥꯏꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯅ ꯄꯨꯅꯤꯅ ꯆꯥꯎꯕꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯜꯂꯣ ꯗꯥ ꯆꯥꯎꯕ, ꯗꯗꯥꯗꯣ ꯀꯣꯜ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯄꯨꯡꯁꯤꯁꯨ 9 ꯇꯥꯗꯧꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯐꯥꯔꯦ, ꯅꯝꯕꯔ ꯄ꯭ꯂꯦꯠ ꯊꯦꯠꯇꯦꯅ, ꯑꯗꯨꯅ ꯑꯣꯐꯤꯁꯇ ꯆꯠꯁꯦ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯦ꯫ ꯑꯩ ꯒꯥꯔꯤ ꯊꯧꯔꯤꯌꯦ ꯁ꯭ꯇꯦꯁꯟꯗ꯫ ꯍꯥ? ꯀꯩ ꯍꯥꯏꯕ?